Laikidraba nonganba akoija misiga mari lenina police na fakiba thokjom sonia ngase kangpokpi ki judicial magistrate first class na numitra mangani judicial custody de remand pikre nonganba akoijam elais aging chahinifu apokpa laikidraba ak lamngan Kwakatel awang konjeng lekai degene mahaki misi esiga mari lenina thasi ki tara mathoide senapati de leikidraba nongan baga chatmin nakhibe kwakatel thokchom lekai dege thokchom sonia devi johidnifo apokpati 8 santi kumar singh na police custody de numitra ni thoini remand oina leiraba matung ngasi court asida makhata na numitra mangani ge judicial custody remand pikibane panba yabudi accused 8 sonia thasi ki tara tareta mihat asiga mari lenina kangpopi police na fakibane kangpopi police na mihat asida Chennai haina suspect tawriba miyoisingi mathakta police ne FIR ma register tawraba matung mihat asigi matangda kupna thijanaba gazetted officer amana luchingba kangpokpi PS ke officer mari yauna special investigation team SIT ama semtuna thijanba hokibane lonana mihat asiga mari lenena senapati district ke namgailong rongmai village ke lalolup NSCN IM ke deputy kilonser Moses Godmai johinifu apokpa Tungangpo Faraba Matungda, Kangpopi Police na ngarang ayupong tarama thoirom tarakpada Judicial Magistrate First Class Kangpopi de Puthoklaba Matung, numitara bangani ke Judicial Custody Remand lauduna jail da thomjinkhre leikrabane. Makhata na ngasi case asigi ayo amadi SIT na hojik fawbada jathakiba investigation ki report singaluna na DH Sonia amadi Moses Godmai na police ki interrogation da khumlakiba pakum sing court adu da submit tawkiba singsu remand prayer adu da yaure. Amaromda ngasi court puthorakiba adu da misi Sigi matangna sem kiba JC gi miyoi sing amate koi saunaraba miyamna Meehatpa puthoktrifaoba asiba hakchang louroi athuba matamda Meehatpa puthokpiyu haiba kholao sing laoduna thomjinkhre miyam thomjinba duda saruk yaduna MCAC gi matangna sem kiba JC gi convener DH asalatana phongdokibada MCAC gi matangda DSP gi rank tagi tadaba amana ayo ohelo hawjik fawbada puthokliba report asi penba oide lunana MCAC gi investigation asi NIA da senabio lengak amada mari leinaba authority na beteng Changtuna, MCAC ge achumba langla langzil puthokpiyu mihat asida chenaba khudimak chap chana phangpham thokpa cherak phangalu haiba wafam sing thamduna makhata ke nongan by Elais aging masigi misi sigi matang sida athuba matamda langla langjin puthokpiduna hairiba mayam ama chenaba oiramba suyai adu akhoi ude hairiba sonia se athuba matamda haidi ma chapchaba phangmam thokwa dandi do pibiraga khoi saunariba parja adi amadi lairiba hoji akhoi gi mother ngasi bauda chak chadri aduga magi dead body akhoi laujadri maramdi asengba justice to akhoi pambagi damakta ngaijari aduna sarkar gi side chu ningsingjari madudi akhoi ayo na hoji Lauriba report se haidi government gi na achumna tawramba su yai aduba khoi thajaba laite aduna DSP gi rank da tawhan biba asimma se pamjai aduga khoi NIA da athuba matam sinabi haiba se honorable chief minister gi mafam da appeal tawjaba